pau Prime Minister na Manipur miyabu karishu oina khande haibadu ngarangi khongchet aduna mayek sengle haina Nipko gi President oinam Premjitna haikre amade nong leptana chubadagi Imphal East ki manung chenba yangang pokpi saijang amade masig akoibada miyamna ichawgi awaba mayoknare hairi Kurum Jari, Istv Pau meeting Tabiri Bupum Namakbu Taram Ok Jari, Pau Sandok Napizari. Prime Minister na Manipur miyambu karishu oina khande haibadu ngarangi khongchet aduna mayek sengle haina Nipko gi President oinam Premjitna lubasigi safong lakhiba chahi kun manga mapung farakpa Silver Jubilee gi thoramda haikre. Iboyaima sumang lila sanglenda pangthokpa numini ni chupna chatharakpa thoram gi aroiba numit ki thoram Nipko gi President oinam Premjitna makha taraduna ing kumja listing anida safong lakhiba Nipko na lamdam asigi integrity peace amasung unity haiba pandam asigi makhada punna hingmina Puna Chaukat Minaba, Achauba Furupna, Apikpa Furupu Hantana, Yingbiroi Dabani. Liningi Ketnaba Tamdana, Apunba Manipurgi Saktam Sagat Minaduna, Manaba Kunai Ama Purak Naba Hotnaragalakli. Nungsi Chanana Hingminariba Furup Maselgi Marakta, Government of Indiana, Sinkuptana Tugaina Bakana Hotnari. Apunbagi Saktam da Chauna Singna Baleptre, Furup Maselgi Marakta, Kaibung Tananaba Siliba Asi, Aikoi Pumnamaki Yeknaba, Common Enemy Kanano, Marupna Kanano Haibadu Tidoktuna, Punna. Lanthingminaba mathau tai Manipurda khundaminariba furupum namaki apunbagi interest kaigadaba thauram thausil amata Government of India amati Government of Manipurna tauroidabani Kanglup furupta yumfam oina thaurang laktuna singnaraklabati Nipko na miyamga loinana punna leminagani Chin kuki narco terrorist na maitai dalan tarakpa chahi aniga thamari helaba faubada hauzik fawa waroishin ama purak pangamdri theory da peace ki dama khonari haiduna ngasi faubada lauri practical oina pangthokpadi ngamdri haiki Prime Minister na Manipur tholiba lagasigi operation purakwa lakanante sumatagi saramba project sing sangaba kan maharan lako letowi Prime Minister na Manipur miyamu kalisho na khande hasi ngarangi ipam dina may sing tabi khwaidagi duriba di miyamna tangka demand ko pidanaba nakanamada Thamraga Prime Minister Narendra Modi amadi Union Home Minister Amit Shah na lana siga maidena Manipur miyamda taurage haina wasakpa ani haidani free movement yaragani haina laptokhi amadi agreement hobo inarba hobo hobuda free movement hoji hobo pai ngamde haidare Nong leptana chubadagi Imphal East ki manung chanba yangang pokpi saijang amade masiga koibada miyamna ichawki awaba mayoknare hairi Imphal Ukhrul lambi ki mafam kaya isingna thumjin kre yum kaya ising thumjin badagi miyoi kaya leifam leitabagi awaba mayoknare hairi mamangda amukta ising thumdaba mafam asida nong makhak nong leptana chubada ichawgi awaba mayoknari basi chingda paksanna uwa kokthokpana oigani haina lamdam adongi miyamna hairi nong manini gi mamangda su ichawgi awaba mayokna khrabani hairi ngasi amuk nauhauna amuk thumba isingniko nahangi thumba dudi akhoi yumsi yaudabane ngasi sina mu akhoi yumsi yaure disi karimta tawdaba mafamniko hojik hojik nong chubusu leptri ising chawsalakpagi changsu leptri akhoi gi su yummakti yauhaude thongandi fajana thumhaure akhoi gi su thumdriba mafamni Amaromda Yairipok Malom Amadi Changamdabi Faunaba Miyamna Unity Bridge Haina Kangnaba Thong Adu Nong Leptana Chubana Maram Oiduna Turelgi Imai Wangkhalakpadagi Isingna Chenthakre Hairi
Numit mapani suraba ima singi wakat mifam ngarang dagi sekmai bazar amati akoibada leiriba potfam amati dukan singi mapu singsu magi dukan sing thonglon sinduna ima singi khongjangda sarugya kre numit mapani suraba faubada government ke maikei digi response amata fangdana ima singi wakat mifam akhacha thari makhata ba khongjang miyam na same saduna leibiyo amati ima singi khongjang asina achumba maikei da oirabati miyam na sumating pangbiyo haina hairi PM na ngarang Imphal da amati Jurachandpur da piramba speech da ima sing na mangjong na governor amati BJP president ki through da sinakhiba maroiba demand ahum IDP sing masagi yumda hanjilhanba national highway da maitai sing ayetpa pitaba amade gugi militant singa tawnariba su handokadabani haire National Highway hai ba pose Central Force na nga aga selaga chakada ba po chida sidagi hen hen to pyaroi hai ba adudi buffer zone se taseng na hai ba da Central Force amasung akhoi da ngasi attack torai ba metha ta ki torai ba ki su kangu ga punna mararaga thambani maitai se taseng na maikai mari puma mangal ge hai da madui na support to bana akhoi ki state sarkar amasung central sarkar na support to bani hai ba se ngasi on ground ubi na tu sida lepi ba myam se sidagi hen na tan ma yara roi na hai ni Manipur ki praja apna karamba free movement over pilise Ecotourism, hospitality and homestay management haibasida numit humni chupna chathagadaba capacity building workshop ama ngarang Ukhrul Forest Division sinduna Divisional Forest Office Ukhrul Forest Division da loishin kre punna miyoi kunthama pana sero yakiba workshop loisin begi thoramda DFO Ukhrul Laishram Gitlana workshop adugi matangda wangangkhe Prime Minister Narendra Modi nangarang Kangla da pangthokpa thoramda project kaya sangaba atuda Imphal Jiribam lambigi irang turel mathakta lupa crore Nifuma Panchang Saba Irang Bridge Amade None District Headquarter da Longmaida Saba Ima Market Su Yauke None District Office Su Sangaba Adu Virtual Gi Kuthang da Official Singna Serugya Ke Taram Maduda None Gi DC Dr. Sarat Chandra Arozu Longmai SDO HL Christian Home Chief Medical Officer Dr. Azin Maringmay Yauna Official Kayana Serugya Ke Paugi marak thana tember break amata longminase CJ Breast and Thyroid Clinic CJ Hospital na lakliba September gitang taramanga dagina kun fauba free breast and thyroid cancer screening camp pangthok sagadauri mammogram amadi mari leinaba investigation singda 20% concession loinana procedure singda 15% concession gi khudong saba pizari breast amadi thyroid ka mari leinaba sangi nungai tabal lebiragade khudong saba asi lobi ho CJ Hospital da pau faubirao Soccer company gi crown maker real chahi yankhai suraba soccer company gi crown maker real hauzik market ta phangbiragani mahaw yamna leiba pisu yam chawba crown maker real saman mayam su mahaw yengbi crown maker real Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu kudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Free ENT screening camp from 11 September to 13 September at Caesar Urban OPD Kasampat. Adom na nakung taba watlaba, fataba mahi taraklaba, nungay taba makhol toy na taraba, natondagi nahi toy na taraba, kanaw da toy na nungay traba, kok ngaw bagaloy na nahagjangi balance kayraklaba, amasung atopa marip lay naba, anabalay biragadi, hariba numit singa sidaling birakto na, kudong jaba asilaw biho, ako ba marol kitama, contact number asita, paubiro. Honglakliba punsigi lambisida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Tada! Give him a key, you know. How's it become more?
सिगी युमसे एक्सटेक टीएमटी ना चेक्सिन ना लाक्सिलगा थमखबनिने दादारंगसे जुहार हाबगा अमत कीदरबो असुमना मयामदना मचलबो ngapshandugum masigi yumasibu asoyangan kokadabadagi एक्सटेक टीएमटी ना ngapseli एक्सटेक टीएमटी जोर हाबदि ngakokna basembani German technology sinabana concrete ka tokna tinaba matamda kapamul amuk hena hengaladli एक्सटेक टीएमटी strength is in the quick Break imatung taram nokchari pau makhatana pizari All Manipur Recognized Private Schools Welfare Association Imphal Manipur na sinduna National Education Policy 2020 and its key reforms in the school education haiba hiramda nongmagi oiba sensitization gi thoram ama Manipur Press Club tangasi pangthokre thoram aduda tongan ba private school sing gi ocha sing amasung resource person sing na serukya khe thoram adu gi manung chana Dait Senapati SERT gi principal Moirangthim Indira Devi amasung Dr M Navakumar Maitai child psychologist na National Education Policy 2020 and its key reforms in the school education haiba topic ta wangang ke thoram adu gi matang da All Manipur Recognized Private School Welfare Association ke president Laishram Joy Khumana wafam kaya phongdok ke hongai ba education kanglol si ningthina khangmina duna akhoi set asirasu maru changba tungi afaba yumbiren kaya puthokpa ngamnana bagi damakta akhoi pangthok jaba adumlaba khanane bagi tanja ani manipurda leiriba education gi system asida ahongba kaya ama lakhiba taragasu akhoi gi miyam amadi akhoi gi takpi tambi bagi thodang lobiriba akhoi oja sing amadi school kaya linkatana tungi angang kaya sembagi asada leiba oja sing dasu hongiba national education policy gi kanglon sing asi mamutana khangdaba kaya ama leiri aduna hairiba mamutana khangdriba kaya sing ase ngasi gi asugumlaba akoi gi discussion amari khana naina ba asidadi akoi charok ama akoi khangmina gani habi asama thamjari aduna hairiba akoi na lokhachariba sungla pandam asisu lamdam asida leibiriba mipung khudina support tobiu amadi ngasi haugalliba tungi asagi yumbi oiriba akoi mahiroi singdasu anauba education gi kanglol sina piriba kanaba kaya singa se khangmina nabagi tanja adu akoi lominarsi Imphal Turel Khongnungi Mayang Imphal Police Station gi manung chena leiba Mayang Imphal amadi maibam ani gi marakta leiba thongi mayada nupa gi asib hakchang ama tautharak padegi Mayang Imphal Police Station gi team ama laktuna asib hakchang adu lokhatkre asib hakchang adu masak khangdoknaba rims ki mirel sangda thamkre Mayang Imphal Police Station a unnatural death case ama register tawkre haire Ima leibak kannabagidamagta thawaina pontha pikraba maitai athauba athaubisingi mafamda langban haishoi chara tambagi tharam ahumlak suba oina Peace and Integrity Committee pick amasung all kyamgai nupi sakot thaurang lupna punna senduna laisang hidenda pangthokre tharam aduda tongan basi so singilu chingba sing mairoi sing imai ben sing amasung mioi kaya na saruk yaduna laisang hidenda athauba athaubisingi photo da langban gi haishoi chara tamduna ikai khumna otke tharam aduda Peace and Integrity Committee kyamgai ki convener Chinga Kham Mega Chandrana Manipur kannabagi damak thawai thakraba athauba athaubi adubo ikai khumnaba amasung makhogi mathongna maringjel adubo ngasigi amasung tungi mirol da laihongna papandamda thoram asi pangthokpani irang asina maram oiduna relief camp ta leiriba sing asi fawba mayum da hanjit hanba ngamdaba asi lenga ki achoba asoibani haujik leiriba PR asi miyamna pamnaba oidabana PR asi lokthoklaga popular government ama lehenbiro ngarang Prime Minister na irang asigi matangda wafam amata fongdoklamdaba asi laibak thibani haike langban haisoi sara tambagi ye sangba na makeup mirau khon tanani libase lamkhunu amata asumna pairakba somangda haima makap khomi madu akoina khongbani aduga kogi 1981 gi July dagidi immigration manilai ka sekrai da madu mathangda amuk chathara kanda Manipur da thuma matam lai gak le la kada Manipur da tangdu lai ta ba ama pujara ge na khoi PR se akhoi khare Manipur na
अखन प्रजा मैम खलुब पिया दुदी मसी ओरमद्रे पिया सिदि मणिपुर प्रजा बु गाप सेबा गमदबा आईडीपी सिमु गाप सेबा गमदबा फ्री मूवमेंट चलम गमदबा अदुगम लैगांग ने आना लौजर कादा हुजिक मणिपुर दा लैरिबा पिया गोमजा थुबु मतमदा हदोक पिग्रो मियाम गिगा पामे अदुगा रांग प्राइम मिनिस्टर की खुजल दो मियामना अखोइना खतरम वखदु गोदा तनम लैबिन गवर्नर कनोगी प्राइम मिनिस्टर की होगी मागी खुजल दो मणिपुर मियाम की निंग काहले वफम जे मा येरो अखोइ बुनिंग काहले वफम जे मा थमजरी इम्फाल वेस्ट की मनुंग चनबा लिलोंग चजिंगदा लेबा रीजनल कॉलेज दा आरामबाई टेंगोल की लुचिंग पुरेल कोरोहान मखुमन की मखादा लेबा यूनिट 20 ना सेंदुना मैतै मयेक खकी ओइबा एसे कॉम्पिटिशन अमा पांगथोखरे क्लास 7 देगी 12 फावबदा लेबा महिरोइ सिंगना सरुक यादना पांगथोकिबा थौरम असिगा मरी लेनना आरामबाई टेंगोल यूनिट कमांडर इंचार्ज रेक्स सोरखाइबमना वाफम कया फोंगतोखी हौरक्लिबा नहासिंगा मसी होइना इनाकी ओइबा फिजोल सेललगा मसी लाहलिबा असि हौरक्लिबा नहासिंगा इथिल अमा ओइना मोइदा अखोइ इनाकी फिजोल असि अमु हेना मियामसु हेना खंगनबिदमता मसीगी एसे कॉम्पिटिशन असि पांथोकजबनि अदुगा अखोइना एसे कॉम्पिटिशन असिगी मेन ओइबा थीम दि हौरक्लिबा नहासिंगना मरेबा निंगबगी तंगाइ पदबा चांदेल डिस्ट्रिक्ट की मनुंग चनबा पुरुम चुंबांग विलेज तेगी एमके टेक्टाई चोथे कौबा मियो अमा ngarang ayuk chawrakna pung mari rom taba aduai degi rims ortho department tegi mafam khangdana mangkhre miyo asi 5.9 feet wangi complexion kulei kuchuni khongrau dark brown seki amadi furit ango belitki kanagum mana thengna rabadi piriba phone number 7005780669 natraga 6009572960 asida contact tobiyo loishilakpada maroiba pa mukana pizari Prime Minister na Manipur miyambu kadishu oina khande haibadu ngarangi khongchet aduna mayek sengle haina nepko gi president oinam premjit na haikre amadi नोंग लेप्तन चूबदगी इम्फालिस की मनुंग चनबा यंगंग पोपी सैजांग अमदी मसीगी अकोइबदा मियाम ने इचाउगी अवाबा मायोकनरे हाइदे हौजिक फाउबिगो NISTV ना संदोकचबा मणिपुरी पाउ मतांग से लोइजरे मिरेंग ताबिरी बपुम नमकपो अमुकना खरमजरे